Lenshinbirakshi mayam Mangang Pakhang taramna okchari ngasi amuk anwba film ama puduna lkchari taminasi law abiding citizen haibadi law inba law Ngakna Chatpa Nupa amagi warini film asida nupa amana mahaki mamit mamangmaktada mahaki nupi amadi mahaki macha nupibu hatokpikiba miyoising aduda Kmdwna laman khumi haibadu film asi tajuna yengminasi film asigi ahanba sinda film asigi main character oiriba Clyde hairiba nupa adu mahaki macha nupiga sanaduna lerami mahaki macha nupidi Mama mapagi ni haiduna bracelet ama semlami Clyde hairiba nupa asi engineer oiba nupa amani Clyde na macha nupiga leiringai tanja asida mapandagi thong thilakpagi makhol ama taki makhol aduda Clyde ki nupina mapanda thong thiliba mi se kanano amta yenglu cho haiduna Clyde ta hairakhi mathangi sinda Clyde mahaki thong hangdoklami lakliba nupa aduna ikhang khangodana Clyde ta baseball ki bat amana kanna thomlakhi lakliba miyoi adu naha oiba angang ama yawi aduga ahal oiraba nupa ama yawi ahal oiraba nupa adugi mamingna Darby kawi aduga angang adugi mamingna Ames kawi Darby na mahakna pairakliba baseball gi bat aduna Clyde ta yamna thina phurami makhongna kaurami masigi matungda Ames na Clyde ki makhut punsilami mapanda langbagi makhol tabada Clyde ki nupina su mapanda chenthorakhi adubu Darby na Clyde ki nupibu phajilami aduga upu mada langsilami tanja asida Ames na imungda leiriba mamal leiba pochai sing adu loina loksilami Masigi matungda Darby na makhong mukhut punsinduna machin punsinduna leimaida upai leitana tadana leiriba Clyde ta asumna hairakhi nangi naraibakta asumna tamlambanani masigi matungda Darby na Clyde ki mabukta thangna thinjilakhi matawasi ubada Clyde ki nupidi puribabu kanbiyo haiduna yamna kanna laurami masigi matungda Darby na Clyde ki mamamaktada mahaki nupibu yamna sathina hanjin phurami makhut pena phuba loiraba matungda amuksu hairakhi Masisu nangi naraibakta asumna tamlambanani hairaga Clyde ki nupi gi mabukta thangna thilakhi masigi matungda Darby na Clyde ki nupibu rape tawnabagidamakta mahaki phiron sagaiba horakhi Clyde tawriba thodok khudimak mahaki mamit mangda loina ui adubu mahakna senkhatuna phunarubadi ngamde makhun makhong punsinduna laikhibana asumna leiringai tanja asida imungda sanaduna lehauribi Clyde ki macha nupi du tholakhi mapanda langlibadu karino haiduna mahakti ingangakna yengduna lerami angang nupi macha du lakpa ubada Darby na mahakna tawge tawramliba phattaba thaba adu tokthokle aduga asumna hairai angang singnadi aibu yamna pambani hairamaga Darby Clyde ki macha nupi na leiriba mafam aduda changkhi matawasi ubada Clyde na adumna tawganu haiduna hanjin laurami adubu kanamtana di tabi khide masigi matungda Darby na Clyde ki piklibi macha nupi bu pamkhatuna pukhi aduga ka du thonglon sinkhi Clyde di mahaki makokta yamna kanna phukiba amadi mabukta thangna thinkiba aduna mahakti gyan mangduna adum wanthakre mathangi sinda Nick koba ukil ama lerami Nick hairiba ukil asi sarkar gi ukil ni mahak khwaidagi yamna maming leba ukil amani mahakna bu case pairabadi case adu soidana ngamlagani haina thajanariba ukil amani mahakna case ngambagi percentage asi 96% oi haibadi case sama lepagi manungda case 96 amadi mahakna mai pai haibani hairiba ukil Nick asigi makhada thabak toribi nupi asigi maming Sara kawi Nick hairiba nupa asi awaba tariba imung manung adugi karimta khande mahaki haibabu mahakna pairiba case adu ama natraga ama tawduna case ngamdaba yade asi khaktani mahakna khaliba mathangi sinda Nick ki mathakta leiriba officer adugi maming Jonas kawi Jonas amadi Nick wari sanaduna lerami Jonas na hairai Nick yum amada mama macha pun halambagi case adu kamdawrabage Nick na hairai case aduda chenariba Ames amadi Darby makhoi ani bu maralgi matungina dandi piba yananaba evidence loinamak leirabani adubu ngarang numidang wairam Just Burst hairiba nupa adugi rai matung inna ekhoina hanadagi thawrang tawduna thamliba evidence sing adu mahakna amta law haiba yadre court ta amta sijanaba yararoi maram aduna ekhoigi case asi maithiba yabagi chance lei Jonas na hairai adu oirabadi kadawa tariba hojikte Nick na hairai mara leiriba miyoi ani adugi marakta miyoi amaga deal tawduna miyoi amado dandi phanghalaga miyoi amabuna khara yangba dandi ama pirabadi ekhoina case asi ngamba yai Jonas na hairai kainone Nick nang hairi wadubo maraldi makhoi ani mak chap manaribani makhoi ani na migi imungda changduna mama machabu yana minungsi leitaba mongda hatok piribani Nick na hairai ekhoigi leiriba law and order amadi ain gi matung ina mi ama ekhoina mara leire khangba tarabasu mahaki mayokta evidence amta leitaba tarabadi miyoi adubu ekhoina jail da thamba yade masigi su mathakta ekhoina hanadagi thawrang tawduna thamliba evidence sing ado just na loina kakthatkhrabanina ekhoina case asi makha chatharuba tarabadi ekhoi soidana maithiragani maram aduna maithibagi mahutta makhoi ani gi manungda amada deal tawraga miyoi ama thadokraba matungda miyoi amadi soidana sibagi chairak piba yagani Jonas na mu hairai Nick case asi mai pakpa natraga maithiba haibadudi tungda lakadaba warini tungda maithiba yai haiduna case asi bo ekhoina kemta hona debida ilai laina thadokragadra
Nickna ilai lain hairei masini democracy gi chanabi haibase rule sing ase akoina follow tawba tabani sarna su hena khangleba aduni akoi gi rule khudimak perfect oiba amta natte rule khudimak ki ahoba asoiba loina leikani mathangi sinda Nick amadi Clyde makoi ni wari sanaduna lerami Nick na Clyde hairei Darby amadi Ames makoi ni gi mayokta akoina case taruba matamda akoi maithiba yabagi chance leire Maram aduna aina sinduna Darby ibani gi marakta deal lama tawragani masigi matungda Darby na laibak thiraba nungdang aduda Ames na nahaki imungda laktuna nangi nupi amadi nahaki nachanupi bu hatli haiduna just wa haigani masigi matungda Ames ti sibagi dandi adum pikhragani aduga Darby su thaudok asida mahaksu chenai haiduna masa matumda maral yajaragani Clyde na hairei madugi matungda Darby dadi kari dandi pigadoriba Nick na hairei Darby hairibina pasina mahaki maral yajaba amadi crime asida confess tawba maramna mahakti sumnatagi chahi 5 jail da leba yai Clyde na yamna ngakna hairei kari wanone hairisibo thaudok khudimakti Darby na tawkiba ngaktani aduga kari maramgi damaktano mahakna sumnatagi chahi 5 khata jail da legadoribase Nick na hairei Clyde akoina hanadagi thorang tawduna thamkiba evidence sing ado burst hairiba judge aduna law haiba yadre court asizinaba amta yadre masigi sumathakta Darby amadi Ames ki lawyer aduna thaudok adu makhoi ni tawbani haiba witness kanamta leite haiduna yamna kanna yetpadagi case asigi phibamda yawraklibani Clyde na hairei Ames amadi Darby makhoi na litliba police sing aduda aigi imung manungi miyoi sing adugi e teram liba amadi DNA machet phangliba sing adudi kamdawwa Nick na hairei hoi DNA amadi blood sample phanglabasu mi amagi masada blood khara terami haibagi damakta miyoi adu court ta mihatpani haiduna proof tawbudi hekta yade Clyde na makhol Nick laduna hairei adubu phatraba miyoi ani duna phattaba thabak tawbasing adu ainu uhawi hajaraba asifawada mayamna thajabidriba amadi court asina kemta tawbidribase kanimaramgino Nick na amu hairei Clyde nangdi thaudok thokpa matam aduda nangonda yamna kanna phokhiba amadi yamna mangbada maram oiduna nangdi wanthakre nang wanthakhraba matungda kanana kari tawi haiba kanamtana khangde kanamtana su uhaude nangna wanthakhiba adugi tanja lauduna Darby amadi Ames makhoi gi lawyer ani aduna yamna haina singna case asi eyewitness kanamta leite haiduna yamna hai singna leithokhibani maram aduna Clyde nangna matam yamna changna paisa mayam changna case thengnarakliba ase ulap maithiduna topagi muhutta makhoi ani gi manungda amadi sibagi cherak phanganba asina khwaidagi hena phabra khali maram aduna aiga Darby ga dilama tawkhrabani wahai ase tabada Clyde na kapladuna hairei miyoi ani dugi manungda khwaidagi mara leiribadi Darby hairiba nupa aduni Darby gi mahutta Ames oina sibagi cherak phangba amadi Darby buna sumnatagi chahi 5 khakta maminggi oina jail da leiba haibase karamba makhalgi lono Darby na phattaba thabak tawi khangna mangolda dandi piba ngamdriba se kari maramgino Nick na yamna sauna hairei Clyde case asida khwaidagi mari oribase achumbado nangna khangi natraga khangde haibdu natte case asida khwaidagi maru oribadi Darby amadi Ames makhoi ani mara leire haiduna court ta proof tawba adu khatani nangna phana achumba haiba tarabasu court ta proof tawba ngamdaba tarabadi nangi achumba wasing ado aranba oigadoribani maram aduna akhoi case soidana maithiragani Clyde na kapladuna haijai Nick nang adumaina tobiganu phatraba miyoi sing aduga deal tobiganu phatraba miyoi sing aduga thengnabiyu makhoi gi mayokta case asi dum makha chathabiyu adubu Nick nadi yaramde Nick na hairei Clyde aiga Darby ga deal tawba loikhre mathangi sinda haina khiba matungina Nick amadi Darby makhoi gi deal tawbugi yana chedu just Bruce ki mamangda amadi Darby gi lawyer oiriba Renol hairiba nupa makhoi mayam gi mamangda mayam pun makna sakhi oiduna sign tawkhi sign tawba loiraba matungda numit aduda thokiba thodok khudimaki maral Ames ta loina season ki masigi matungda Darby na hairei Ames hairiba nupa aduna mahakna tawkiba phatraba sing adugi damakta mahakna phangliba dandi asi matik chai masimak mahaki maraibakta tamlambanani laibakta tamlamba haibasidi kakpayaba nate mathangi sinda Nick amadi Jonas wari sanaduna lerami Jonas na hairei Nick nangna anauba case ama ngambagi damakta nangbu unanabagi damakta reporter mayam ama leire mathangi sinda mapanda ngaiduna leramliba reporter sing aduna Clyde ki case adu kamdawkhre haina hanglakhi Nick na hairei maralgi matung ina Ames hairiba nupa adudi sibagi cherak pinanaba rai takre aduga crime asida chenariba Darby haiba nupa adudi mahakti masana maral yajare amadi mahakna police ki mateng pangbadagi Ames haiba nupa asi maral leire haina proof tawkhiba maramna mahakpusu chahi 5 gi jail da leinanaba rai takre wahai ase tabada reporter mayam aduna Nick nanga Darby na khoi ni marakta kari yana khiba walaibage na khoi ni deal tawna khibra haina hanglakhi adubu Nick nadi wahang sing ado kemta kumlamde mathangi sinda Darby na Nick ta handshake tawraduna hairei
Nick nangna aigi mateng pangbibagidmakta yamna thagachari akhoi law and order gi system se sigumba matamsidadi yamna kanai haiduna karem kathai tawduna Nick ki makhutta namduna Darby na handshake torakhi Nick amadi Darby makhoi anina nokladuna handshake tonariba adu alapa mafamdagi Clyde na urami Clyde ti makhoi ani gi mataw asida yamna ningba kairami adubu karisu tawba ngamkhide ningba kaina mayumda halakpa natana Amaromdana Nick ti mahakna case ama ngamle haiduna mayumda halaktuna mahaki nupiga yamna nungsi sanana leminarami mathangi sinda chahi 10 gi matungda Nick kesu masanupi ama lejare Nick mahakna tawriba thaba aduda yamna chawna mai pakpa haibedusu oire Nick ki imung picture abusu yamna nungaiba yamna nungsi sanana leba imung haibedo oiri Nick ki nupina hairei ngasi se chanupi gi school da mahakna piano khongbagi performance ama lei nahak yengba soidana lau adubu Nick na hairei ngasi di ai thadokpa yadaba thaba ama lei maramaduna ai lakpa ngamaroi Chanupina school da piano khongbagi performance adudi school na video recording oina soidana thadorakani video recording du oina lauraga yenglasi ekhoi family punna mathangi sinda Nick amadi Sara makhoi ani execution house ta lakhi execution house abadi mi hatpham mafam aduni ngasi si chahi 10 gi mamangda sibagi dandi pikiba aims ki execution tawa numitni haibadi aims pu sibagi chairak piba numitni Sara na hanglai asiguma tabakse kamai na tawbage Nick na hairei Sara nang kirabadi asiguma thaba se yengdrabasu yai adubu horen tawgadoriba thaba asidi sibagi dandi phangadoriba mi aduda injection kapsingani madugi matungda nupa adu yamna nungaina tumthakigani adubu tumkhibadagidi haugalaklaroi mi amada sibagi dandi piba matamda mioi aduda awa ana kemta pidana yamna nungaina sikhinaba hida kapsinduna nupa adubu hatgadoribani mathangi sinda aims makhong makhut loina punsilaba matungda folding chair amada phajana lephanduna tamlami Aims mahaki aroiba wahai oina asumna hairakhi aisu ngasidi iralyajare aina tokiwa thabak chingado aranba thabak ni haiba numit aduda ai Darby gi matung induna mahangna chalusi haiba thaba ado sungcha chatlamoidabani aina wasaktuna haijaribasini laikhidraba mioi anido aina hatkiba natte ngasi nakhoina mafam asida hatkadoribase mara laitaba mini haibasimadi nakhoi myamsu khangbiyu Darby na haiba wasing ase chummi haina khanglabasu Nick khangdaba sajuna adam tumina taduna laikhi Masigi matungda execution gi protocol matung ina hidak kapnanaba sem sarami aims ki masada ana aya yaudana awaba saitheng amta yaudana sikhinabagi damakta aims ki masada injection ahum kapkadoribani ahanbagi injection ama kapa horakpa matamda aims ti mamittagi mepi chentheraduna kapkhi aims ki execution toriba asi aims ki case asida thijin khiba officer khudimaksu hak busibagi dandi piba asida observer oina yengduna leribani Mathangi sinda ahum suba injection adu kapkhraba matungda aims ki masada China yamna pharakhi aims masada pharokliba anaba singado khangba ngamdabadagi yamna hauna laurakhi masada phajiliba punsiliba singado nanthongnabagi damakta yamna kanna khonarami aims yamna wana chakna anaba khangba ngamdabadagi sikhre aims na siba matamda yamna michi chade masada cheliba singli kudimak pokhairaktuna mahana reliba phurit adu phauna I mayama matholakhi yamna wana michi chadana sikhi Mathangi sinda Nick na mechina dubu senadiba nupa adu hanglakhi Kmdwna tholiba no ngasigi thodokse nupa adu hairakhi aidi akhoida phangba instruction adugi matung ina kapkadoriba hidak ahom adu magi mathang manau kaidana adum kapkhi Nick na hairai adu ebatarabadi mechina se yadabadagi hokhiba thodok oiramba tare asumna wari sanaringai tanja sida officer khara laktuna hairai aims ki execution tawbagi mechina adugi maningda eriguma posak ama leramle haiduna chekhawna yomsinduna purakhi Nick na purakliba chekhau adu karino haiduna yengluba matamdadi chekhau adugi maningda nangi naraibakta tamlambanani laibaktabu tamlamlabadi hongdokpa yaroi haiduna irami masigi matungda Nick na hairai ngasigi thodo asi kanana thohanbano haiba ai khangle aims kaloinana matamadu da phakiba nupa Darby hariba nupa aduna yamna toina haiba dialogue ni maramaduna akoina khwaidagi ihan hana wahang pahang togodoriba nupa ase Darby hariba nupa asini khudak asida Darby bu pharu ro haiduna order torami Darby hariba nupa adudi mahaki apartment aduda truck sizinaduna lerami TV da yaurakliba aims na misi chadana sikhi haiba pawdu taba matamda Darby di yamna harauna noklami Tanja sida Darby da phone ama lakhi Darby na phone adu pairaba matamda nupa man hairai Darby nangi naral na pot phare ngasidi nangna crime kaya hanjin tawbadagi nahak jail da leirure jail dagi thoraklaga drug amu sisinare drug tanate nangi kada prostitute amaga loinana leminare wahai se taba matamda Darby na miyoi amana mabu senaduna leire khangladuna magi nongmai lothokduna nang kanano haina yamna sauna hanglakhi nupa aduna phone da hairakhi nangi thonau da amta yengthoku Darby na magi thonau da yengtholuba matamdadi police sing na magi yum question libadu urami
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯔꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯥꯞꯂꯝꯃꯤ ꯗꯥꯔꯕꯤ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤ ꯗꯥꯔꯕꯤꯅ ꯆꯦꯟꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯍꯪꯂꯛꯏ ꯁꯤꯒꯤ ꯃꯊꯪꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ नुपा अदुन हायरई नंगी नोंमैदा तारिबा नंगी फिंगरप्रिंट सिंगदो लोइना मुथालो अदुगा नोंमैदु लंगथोकलमु दारबी ना हायरई सक खंगनदबा मी नंगना नोंमै लंगथो हायरगा आइना लंगथोकदबा नत्ते नुपा अदुना हायरई नंगी नोंमैदो नंगना ngasai पुलिसता लोइना मरु कापथोखराबनी मरम अदुना नंगी नोंमै अदुदा मरु अमता यावद्रबनी नंगोंदा मरु एक्स्ट्रा यावबो अइतारबदी नंगी नोंमै अदु पुजरउ कैसु कायदे दारबी ना महंगलाई करिगिदमक्तनो नंगना अइगी मतेंग पांगलिबसे फोन नुपा अदुन हायरई दारबी नंगना जेलदा लेबसे अइ पामदे मरम अदुना नंगना चलिबा लंबी अदुदा अदुम चुमद्रिंग चलु अदुगा हाना फैक्ट्री ओइरंबा हौजिकति मी कनामतना सिजिनद्रबा बिल्डिंग अमा लेबनी बिल्डिंग अदुगी ममांगदा पुलिस की गाड़ी अमा लेरमगनी पुलिस की गाड़ी अदुदा पुलिस अमा ज्ञान मांगदुना लेरमगनी पुलिस अदु अइना हानादगी हौना इलेक्ट्रिक शॉक तौदुना ज्ञान मांगहल्लगा थमलमलबनी नंगना मफम अदु हेक यौबा मतमदा पुलिस अदुगी नोंमै अदु सिजिनदुना नंगना चनिंगबा मफमदा चचखरो मसीगी मतुंगदा दारबीसु माना पाइरिबा नोंमै अदु लंगथोलमी अदुगा नुपा अदुना फोनदा हायरकलिबा मफम अदु ताना चेनखिरमी मसीगी मतुंगदा दारबीना नुपा अदुना हायरकपा मतुंगिना पुलिस कार अदुदा चंगे अदुगा पुलिस अदुगी नोंमै अदु तुमिना सतोक्तुना पुलिस अदुदा गन पॉइंटदा महाकपु मफम असिदगी यामना लापना लेबा केमिकल फैक्ट्री अमदा पुरो हायदुना दमका तोरमी पुलिस अदुसु गन पॉइंटदा हायरकलबनिना महाकसु दारबीना हायरिबा मफम अदुदा चलमी मफम अदुदा पुलिस मयामना दारबीबु कोइथि थिरबसु दारबीदी पुलिस कार तोंगदुना मफम अदुदगी नांथोखरबनिना महाकपु पुलिसना फाबा ngamlamde मथंगी सिंदा फोन दा हायरकपा मतुंगिना दारबीना फादुना पुरकलिबा पुलिस अदुबु अहांगबा लमहांग अमदा पुरकलमी मसीगी मतुंगदा दारबीना पुलिस अदुबु लंबी मतायदा पुथोक्तुना पुलिस अदुदा माना पाइरिबा नोंमै अदुना एम तौरमी पुलिस अदुना हायरई आइबु हाटपिगनु आइगी युमदा आइगी नुपी अंगांग लेहौरी मखोइसिंग अदुगा आइको उनबा पामी दारबीना हायरई नंगी नुपी अंगांगदो नंगदी उनबा फंगलरोय अदुबु नंगी नुपी अंगांग अदुदी आइना उनबा चटकनी ngasi पुलिस ऑफिसर अदुन हायरई दारबी नंगना हायबा चुमी आइना आइगी नुपी अंगांग उनबा फंगलरोय मरमदी आइगी नुपी अंगांगदो नंगना हाना तोखरबनी ngसाइदगी पुलिस ऑफिसर साजिनदुना लाक्लिबा नुपा अदु क्लाइड ओइरमी दारबीना क्लाइड हेक उबमक्तदा महांगना पाइरिबा नोंमै अदु कापलमी दारबीना ट्रिगर नमलुबा मतमददी नोंमै मरु पाइथोरकपगी महुत्ता दारबीगी मखुत्ता येतुम खरना थिलकपगुम तौरमी मसीगी मतुंगदा दारबी केमता लेंगबा ngamkhidre क्लाइड ना हायरई दारबी नंग आई निंगसिंगलिबा नत्रा नंग नोंमा आइगी युमदा लाक्लंबदाइने दारबी नंग नेंगोंदा नोंमै कापा मतमदा नंगी नखुत्ता थिलक्खिबा येतुमसिंग अदुगी मतोंदा आइना नंगबु पैरालाइज तौननबा हिदाक तैखरबनी अदुबुने दारबी नंग पैरालाइज तौरे हायबा तारबसु नंगोंदा करी थोकली नंगोंदा करी तौरी हायबसिदी नंग लोइना खंगनी नंग लोइना ज्ञान तागनी नंगोंदा चाइना सु फावगनी अदुबु नारे हायदुना नंग केमता तौबदि ngamloi नंगदि पैरालाइज तौरगा लेंबो ओटपा ngamदना लेरनी मसीगी मतुंगदा क्लाइड ना हायरई दारबी नंगी पुंसीदा अमुक्ता फावखिद्रिबा चाइना मखलमा आइना नंगीदमक्ता थौरांग तौरी मथंगी सिंदा अहांगबा बिल्डिंग अमगी मनुंगदा ऑपरेशन तौबदा सिजिनबा टेबल अदुगी मथक्ता दारबी मखोंग मखुत लोइना पुंसिंदुना टेबल अदुदा लेंबा लाक्पा ngamदबा मखै क्लाइडना पुंसिंदुना थमलमी मसीगी मतुंगदा क्लाइडना दारबीदा एड्रेनालिन गे शॉट अमा कापलमी अदुगा हायरई आइना कापलिबा एड्रेनालिन असिना नंग चाइना खांगबा ngamदबदगी वानथबा अदु तौदनबनी अदुगा होरे नंगना नसाना तोमदा सिजनबगीदमक्ता नरै चिकथनबा होनरकपा मतमदा मदुसु ngamदनबा हायदुना आइना नंगी नरै असे क्लेम अमा तौदुना सबसिलगा थमलबनी हायदुना क्लेम अमा तौदुना दारबीगी मरै अदु सबसिनदुना थमलमी असुमना क्लाइडना मतम चंगना थौरांग तौरबा मतुंगदा इलेक्ट्रिक के होराय अमा पुथोरक्तुना दारबीगी खुजेंगदगी हौना मतुम मतुप कक्पा होरखी मथंगे सिंदा पुलिस सिंगना दारबीगी असिब हक्चांग अदु थेंगनरमी दारबीगी हक्चांग अदुना ओइरमलिबा फिबम अदु उबदा लाक्लिबा पुलिस सिंग अदु फावबा हैनदबदगी हंदोकपा फावबा यावनखी पुलिस मया मरक्तगी ऑफिसर अमना फोन तौदुना निकता पाव पिरमी निक दारबीगी मसा फंगले दारबीगी हक्चांग असे पीस कुनमंगा थोना कक्थलमे मको मखोंग मखुत लोइना कक्थलमे तोंगान तोंगाना लोइना थमलमी मथंगी सिंदा निक अमदी जोनास वारी सानदुना लेरमी निकना दारबीदा थोकलिबा थौदोक खुदिमक महाकी बॉस ओइरिबा जोनासता लोइना पाव हायरमी जोनासना हायरई थौदोक असि इचम चमना मी हालंबगी थौदोक नते थौदोक असि यामना तमथिबा मोंगदा हालंबा असिना थौदोक असि मियोय अमना सोइदना लमन खुमलकपा ओइरमगनी निक नंगी वखलदा दारबीदा असि यौना लमन खुमबा पामगदबा मी लेब्रा निक ना हायरई होय मी अमदि लै मी अदुगी ममिंग क्लाइड कवी चाही 10 की ममांगदा दारबीना क्लाइड की इमुंग मनुंग लोइना हाटखिबनी अदुगा ख्वाइदगी चिंगनिंगाय ओइबा वाफम अमना दारबीगी असिब हक्चांग फंगलिबा बिल्डिंग अदु क्लाइड की ममिंगदा लेबा बिल्डिंग नि जोनास ना हायरई अतैदि करी करी खंगबा लेरबगे क्लाइड की मरमदा सारा ना हायरई
Clyde hairiba nupa se sarkar gi damakta thabak toromi haiba record amadi lei. Clyde na chahi kharagi mamangda mahaki leijaba lan thum amadi bank da yariba paisa khudimak loina kaithokthuna aikhoigi district asigi akoibada mina sijinadraba ahangba building khara laikhi. Mathangi sinda Clyde mahaki ahangba sijinadraba building amada matomda phamduna police lakpa ngaiduna lerami. Naihak leiraga police lakpagi makhol taba matamda Clyde mahakna seli chariba phiron khudimak lokthokhtuna police na mahakpu phaba lakpa ngairami. Mathangi sinda police khara imungda changsilaktuna Clyde pu pharami. Police singna Clyde pu phaduna puthorokpa matamda Clyde na nikta mamit khana yenglami. Mathangi sinda police mayam changduna Clyde na leramliba imung aduda kari lebage haiduna koithi thirami. Mafam asida Darby amadi Nick makhoi anina case loirba matungda harau nokladuna handshake tokibagi matam amada khabar da yaukhiba photo amadi khabar machet adusu yamna pakna thetuna lerami. Mathangi sinda Nick ki imungda Nick ki machanupina school da perform tokhiba piano khongbagi cassette adu deliver tawrakhi. Delivery tawrakliba cassette adu Nick ki machanupina laurami. Mathangi sinda Nick ki machanupi aduna cassette adu DVD player amada hapchinduna play tawduna yenglami. Adubu makhoida delivery tawrakliba cassette adudi machanupina school da piano khongbagi cassette oiramdre. Clyde na Darby bu matum kaktuna hatpagi video recording adu oiramle. Tamthiraba thodo adu urubada Nick ki machanupina kijaraduna mama kauduna kapkhi. Asomdana Clyde ti matomda interrogation tawba mafam amada phajinduna thamlami. Ngaihak leiraga Nick changlai aduga hairai. Clyde nangna nachanupi damakta aims amadi Darby hatkibado aisu mapa amoina nangna toriba thaba adu yamna thagatli nangbuna thawna lei hainingi. Adubu nangna thawna lei haidunasu nangi damakta aina mateng pangloi maramdi aigisu ithau ama leiri. Maram aduna aina nongonda icham chamba question khara hangani wahang sing asigi paukhum nangna su icham chamna samna yes no hairaga paukhum pirau. Nick na hanglai Clyde nangna Darby amasung aims hatkibra. Clyde na hairai makhoi ani na aigi nupi amadi aigi icha hatkibani makhoi ani bu hatpa pami. Makhoi ani di sikhibana hena matik charaba mi ngaktani. Nick na amu hanglai adu eba tarabadi makhoi ani gi misi se nangna plan tawbra. Clyde na hairai makhoi ani hana nabagi damakta aigi kokta aina plan kaya hanjana tawkhi. Masigi matungda Nick na hairai nangonda hangadaba wahang loire aikhoi chatlage hairami. Clyde na hairai Nick nangna hana dagi tawduna thamliba plan singado loina cancel tawro hapta ama ani di nang thabak yamna chilani office tagi hendokpa ngamaroi. Nick na yam chawthokna hairai kari maramgi damakta thabak chingadoribano hojikta natro nangna nasagi naral jajakhiba singdo nangna nasagi naral jajabagi video recording su aikhoida leiri. Wahe se taraba matungda Clyde na mu hairai Kmdwna aina karam kanda makhoi ani hali haikrabage aina nongonda pikiba paukhom adudi Darby amadi aims hairiba myu ani ase sibada matik charaba myu ngaktani makhoi ani bu hatpa pami haikibani. Aduga nangi ani suwa wahang adugi paukhom oina makhoi ani hana nabagi plan aina aigi kokta tawi haibani aina asengbada tawi haikide. Darby amasung aimsu aina hatli haikide. Aina piriba paukhom asida base tawduna aibu phajinanaba nangna honaraklabadi courtta chopa nangjengeda aina khumkhiba wahang singado courtta putokpa yai natraga yade haibado amta thikho. Wahai ase tabada Nick na yamna chawthokna hairai Clyde aisu khangi Darby amasung aims kanana hatkibano haiba Darby amasung aims nangna hatkibani. Clyde na paukhom pidai nangna khangaga kari kana doribano nangna khangba judi kaisu darkar leite karigumba courtta proof toba ngamdaba tarabadi. Wahai asimang natra Nick nangna engonda matam amada haikibado. Nick na mu hairai crime asida nang chenade haba yaroi maramdi Darby bu hatoktuna thamlamliba mafam adu nangi building amadani. Clyde na mu hairai mani aigi building dani adubu aigi building adudi sijanadaba kuiraba building ni mafam aduda drug chaba force chaba mayam ama nungtigi ko chatlibani. Aigi building amada mi sirame haiduna aibu ira leire haibadi kanana su yarakloi. Clyde na haidurakliba wasing asida kakpham kemta yoramde. Nick wa khompham leitraduna asumna hairai Clyde nang kari pambage. Clyde na hairai Nick nang di mihatpa singa deal tawba yamna haibadaine aisu nanga deal ama tawge haiduna mafam masida laklibani. Karigumba nangna aiga deal tawse haina hek yanaba tarabadi ai isana miyoi singa do hatpani haiduna isa itomda iral yajage. Nick na hairai nang di mi hatpagi dandi iphangda phangdaw leirabani karino nangna pamlise. Clyde na hairai aina horel jail da leiba matamda aina tumnanaba mompak athaba ama pami. Mompak athaba natrabadi ai khwang yamna nagali. Wahai se taraba matungda Nick na yam chawthokna hairai nangna tawningba demand tawjo aina di nangna pamliba mompak ado piroi. Ibani gi marakta su deal amta tawroi. Mathangi sinda Jonas na
Nick the haire Nick kainonang toidubo ma masana maral yazarage na haireba adu phawbada karigidamakta mahakna hairliba dimana duda nangna no hairibano Nick na haire Clyde hairiba nupasina asigumba maram chadaba demand tawgadaba natte mahakise ekhoida sanarini Jonas na haire Nick sanabo egera amo egera Clyde na masana maral yazare haiduna kota haidrabadi case asi loshinba yaroi maramdi crime sindagisu Clyde ki mayokta evidence amta phangde maramaduna masana maral yazaba nattaba tarabadi case asi loshinba yaroi case asi loshinnabagidamakta mompak athaba ama piba haibadudi kaisu leba wanatte Tanja sida police officer ama lai aduga hairi Nick nangi office ta phone ama lahawi yumdagi mathangi sinda Nick ki nupi amadi machana kapladuna darvi hatpagi video dugi maramda pau tamlami masa thak thak ningladuna Nick ki nupi hairi Nick asigumba tamthireba thodo asidi imana pokpadagi amuk phau udri mahaki nupi duna amuk su makha tarai darvi bu haliba miyoy dugi masakti ude maramdi miyoy duna masak khangdana ba haiduna marks ama uptuna lairi masigi matungda Nick su khangle Clyde masana maral yajadrabadi case asi loshinba yararoi haiba maramaduna Clyde ki apamba khudimak pirage haiduna yasinarami mathangi sinda Clyde pu jail da thilakpa matamda Clyde ki damaktani haiduna mattress athaba ama puduna changlakhi jail adu da leiriba miyoi sing aduna makhoi gi mompak athaba piroidra haiduna yamna hauna hauna launa rakhi mathangi sinda Sarana Nick ta hairi Nick aina Clyde ki maramda yamna kupna thigatpani chahi kharegi mamangda Clyde na mahaki alaiba paisa singado Panama da leba bank amada loina thamjinkhre mafam adudagi cell company mayam hangdoktuna aikhoigi district asida tongan ba building mapan mahakna lesinki adubu aikhoina mahakna lesiliba property singado thigaluba matamdadi Panama hairiba leba aduna information singado share tawra uhaiba yadre maramaduna Clyde na leiriba building singado karam bano haibadi khangde Nick na hairi Clyde hairiba nupa ase yamna singba mini mahakna lesiliba building mapan adugi sizinafam tongan ba leramgani maramaduna mahakna aikhoi khangandabida lesiliba building singado kadai da lebage haibadu yamna kupthana amuktanga thikho mathangi sinda Nick amadi Sarana Clyde pu court amagi mamangda puthoklami Nick na hairi Clyde hairiba nupa ase paisa nungsa yamna paiba mini aduga mahakna chenariba case asisu alaiba case natte khwaidagi sathiba case singni maramaduna Clyde hairiba nupa ase aikhoigi leba asi thadoktuna chatkidanabagi damakta mahak pu jail da dum thamsi mangolda bail pi gumsi Clyde ti mahakna court lakpa matamda mahaki lawyer amta sizinate masa matomdana masaki lawyer oijagani haiduna lerami masigi matungda Clyde na lepkhaladuna yamna chawthokna hairi Your Honor ID law thugaidaba law ngakna chachaba icham chamba micham amani adugi su mathakta aigi mingda chenariba crime se handaki asina ahanbani aduga ne khwaidagi hena maru airiba wapam amana police department amadi justice department na aigi mayokta evidence ama phau puthokpa ngamde maramaduna crime asida ai chenai haibase makhoina hoju phawa proof tawba ngamdri maramaduna aigi di iral amta leite iral leitaba aibu ngammi haiduna phajinba tarabadi nakhoina aigi hak matpa kawi maramaduna aibu jail da sum phajinduna thamba haibase maram chade aingonda bail pifam thoi Clyde ki case asida just oiribi nupi asigi maming just Bruce kawi just asimaknani matam amada Clyde ki nupi amadi macha hatkiba nupa Darby-bu maral leirabasu court na proof tawba ngamde haiduna mi hatpagi dandi oina chahi manga khaktang maminggi oina jail da thamkibado just Bruce na Clyde na tawrakliba argument adu taraba matungda asumna hairi Clyde na hairakliba wa asida asoiba amta yaude police department amadi justice department anina Clyde ki mayokta evidence amta puthokpa ngamdrabanina Clyde pu phajinduna thambagi mathau tade wahai asi taba matamda Clyde na khuba khuraduna hairi leibak asida chanariba law sibu karamba makhalgi law no asigumlaba mathongmaram khangdaba chanabi law asinani mara leiraba miyoi kaya ama hoji su mara leitaba saduna phongna hinglibase leibak asida chanariba law singase pura maning mamang hoba haibadu oide Police Department amadi Justice Department na aibu mi ani hatpagi case ta chenai haiduna aibu mafam asida thamnaba kanna honari adubu just nangnadi aigi mayokta evidence amta phangde haiduna aibu chatkhro haiduna thadoknaba nangna honari kayamu yamna wakhan khanba ngamdaba kayamu yamna pangba just no nangbo ukil sunataba aina law gi lairik ama ani paruraga thengnarakpa example khara pisinduna law yamna khangba saduna wahi manga tara haiba matamda mihatpa aibu bail pinana ba khalliba nangi wakhala dubu kayamu yamna pangba wakhalno Clyde ki wahi asida sauraba just Bruce na hairi Clyde ki bail piraroi mahak pu jail da pusinkhro masigi matungda police khara changlaktuna Clyde pu jail da pukhi mathangi sinda interrogation room aduda Clyde amadi Nick wari sanaduna lerami Nick na hairi
Clyde nang ngasai just ki mamangda tawri singdo karino nangse nasana nasabu angawbani wakhal choirba mini hajinaduna nangna tawriba crime sing asidagi nanthokpa yagani haiduna plan tawribra maramdi leibak asigi lona wakhal choiraba ngawba misingda jail da leyu haiduna dandi pide Clyde na yam ing tamna hairi Nick aina nongonda confession ama pigani haibado haujiksu aina nongonda confession ama pige khalli masigi matungda Nick na yam sauna hairi Clyde nangna ekhoibu wa thaidok thaisin tawduna sanariba singado toklo nangna tawriba nawongna tawaduna aingonda singnabagumna thokle adubu aingonda singnarakpa midi aina lemna tharoi maram aduna wa koithoktabida aseng aseng bhairau nangna aigi yumda tharakkiba darby hatpagi photo oduda yauriba nupadu nangna tabra Clyde na hairi nangna hairiba video oduda yauriba nupadu aini Nick na mo hairi nang adumna yamna specific oidaba mongda haiganu wado mayek sengna hayu Clyde na yam chawthokna hairi nangi nayimda tharakkiba darby hatpagi video oduda yauriba marksupa nupadu aini aina darby hatpa matamda ihan hanbu aina makhong kai madugi mathangda mathaklomda sum kakthala mabu hatkibani Nick na mo hairi aduga nangna aims ti Kmdwna hatlibano Clyde na hairi adudi yam laiba thabakni aims ta sizinnagadoriba chemical sing adu aigi imungdo aina deliver tawhale aina computer hack tawduna masigi matungda yamna sathiba hakchang manungda hack changkhiba matamda chaina phawgadaba khangba lakpa ngamdaba makhai chaina pigadaba chemical ama oina aina mahut sinjankhibani wahai ase taraba matungda Nick na hairi haujikti nangi nafamdagi aina khangningba loina khangle maram aduna aidi yumda chatlagani aduga nangna jail da leiragani Masini afaba tawamina nungaiba aduga phattaba tawamina jail da leiba haibado masini ekhoi leba asida chanariba law and order haibado asumna makhau pongna wa hairam laba matungda Nick chatlage haiduna hogatli Clyde na hairi Nick aina nangwanda haigada wa amasu leiri nangwanda confession amasu tawningi confession haibadi miyoy amana kanamta khangandana tuminna tawkhiba thaba adu maya mamangda amuk masamatumda haidokchaba aduni Clyde na mo makhatari aina anawba confession ama tawduna nangwanda yamna maru oiba paw khara piba pami nangwanda yamna maru oiba paw si piba gidamakta nangna engonda kari amuk pigadauri aina nangwanda kainoma piba tarabadi nangna so engonda matik chaba ama halakadabani maramaduna Nick nangna engondagi confession ase tage haiba tarabadi aigidamakta 5-star hotel dagi yamna hawba henjang mathel ama ni purakadabani masiga loinana speaker amasu purakadabani aina chak charingi matamda ai isai nungaina taba pami Nick na yam thawasa dana hairi Clyde nanga aiga deal ama tawse haiba tarabadi nangi apamba pot adu aina piba aduga aina apamba pot adu su nangna pigadabani adubu aigi oinadi nangi nafamdagi aigi apamba amta leite maramaduna ibani deal tawba yaroi haramaga chatkhi masigi matungda Clyde na yam mong hadana hairi ukil Reynolds gi thawaiga aigi cha henjang aduga onasi yabra mathangi sinda police mayam wari chanaduna lerami ukil Reynolds hairiba nupa asi kanano Nick na hairi matam amada ukil Reynolds hairiba nupa asina Clyde ki nupi angang punna hatkiba nupa Darby gi ukil oikhi ukil Reynolds na maran leire khangna Darby gi damakta case yamna kanna thengnakhi maran leiraba Darby bu sumna khaki maminggi oina chahi manga khatta jail da lehenki ngayak leiraga Sarah na hairi ukil Reynolds hairiba nupa do mahaki nupi ga ega paw phaunare mahaki nupi na hairakpadadi ukil Reynolds numit humni sure thiba khangdaba pawsu kemta phauna khidre hai asumna police mayam matha sanaduna leringai tanja asida Clyde na yam makhau pongna hairi hauzik ki oinadi ukil Reynolds hairiba nupado hingli mahaki mathwai kange haiba tarabadi aina haikiba 5-star hotel adudagi yamna hawba chai hendang ado pung ama chapchana aigi famda thilakadabani madu eba tarabadi ukil Reynolds kadai da lebage mahakpu Kmdwna kangani haibadu aina soidana takani mathangi sinda Clyde na haiba matung ina Nick na sinduna 5-star hotel amadagi yamna hawba chai hendang khara puduna lakhi adubu Clyde na leiriba jail adugi warden aduna Clyde ta pigadoriba chai henjang singado check tawkhigani haiduna check tawduna lerami Nick na yam kanna haijai Clyde na hairiba matam asi thengthakhiba tarabadi ekhoida khudongthiba nangani adubu jail adugi warden aduna di check tawdriba makai manungda kemta pusanba yaroi haiduna khangduna lerami hanjin check taroba matungda Clyde ki chak henjang adu mahakna leiriba jail ki ka adu tamna purakhi chak henjang ahawba pusilakpa uba matamda jail adu da leiriba miyoi sing aduna makhoi gi diyawdabra makhoi gi saruksu piu haiduna kanna launaraki mathangi sinda Nick na Clyde ki damakta hawraba chak henjang adu mahake ka da pusilaktuna pijarami Clyde na hairi Nick hoje pung kya tarabage jail gi warden adun hairi nang na haiba matamaduni pung ama ta dangairi Clyde na mo hairi Nick hoje pung ama ta dangairi brane Nick na mo hairi pung ama ga minute 9 chatle Clyde hausikti nangi chai henjang pirabanina Reynolds hairiba nupado kadai da lebage hairao masigi matungda Clyde na GPS location ama hairakhi masigi matungda Clyde na hairai Reynolds siba changbagi daitadi nakoina sana lawjagadabani aidi matam chana nakoida chai henjang puro haijakhibani nakoina thengna pujarakpani maramaduna Reynolds bu kange haiba tarabadi khara thuna chatlo
ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯛ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗ ꯇꯣꯡꯗꯨꯅ ꯀ꯭ꯂꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕ GPS ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯛ ꯑꯃꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯀ꯭ꯂꯥꯏꯗꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯂꯣꯌꯔ ꯔꯦꯅꯣꯜꯒꯤ ꯐꯨꯝꯐꯝ ꯑꯗꯨ ꯎꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯛ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯂꯩꯅꯨꯡꯗ ꯍꯤꯡꯅ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯣꯌꯔ ꯔꯦꯅꯣꯜꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯊꯛꯇ ꯐꯨꯝꯖꯤꯜꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯈꯣꯠꯇꯣꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯖꯦꯜ ꯃꯅꯨꯡꯗ ꯀ꯭ꯂꯥꯏꯗ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯖꯦꯜꯗ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯤꯛꯅ ꯄꯨꯔꯛꯂꯝꯂꯤꯕ ꯆꯥꯛ ꯍꯦꯟꯖꯥꯡꯁꯤꯡ ꯑꯗꯨ ꯌꯦꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯅꯤꯛ ꯑꯃꯗꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯇꯧꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔ ꯔꯦꯅꯣꯜꯕꯨ ꯂꯩꯅꯨꯡꯗ ꯍꯤꯡꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯎꯄꯨ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯝꯃꯤ ꯎꯄꯨ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯔꯦꯅꯣꯜ ꯍꯥꯏꯔꯤꯕ ꯎꯀꯤꯜ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯂꯦ ꯔꯦꯅꯣꯜꯅ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯃꯁꯨ ꯎꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯤꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯔꯦꯅꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯁꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯃꯔꯣꯏ ꯑꯁꯣꯝꯗꯅ ꯀ꯭ꯂꯥꯏꯗꯅ ꯃꯍꯥꯛꯀ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯀ ꯖꯦꯜꯗ ꯂꯩꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯪꯅ ꯑꯄꯥꯝꯕ ꯏꯁꯩ ꯑꯃ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯁ꯭ꯄꯤꯀꯔ ꯑꯗꯨꯒꯤ ꯔꯤꯃꯣꯠ ꯑꯗꯨ ꯄꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯏꯁꯩ ꯑꯃ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯂꯥꯏꯗꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯀ꯭ꯂꯥꯏꯗꯅ ꯆꯥꯛ ꯆꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯆꯥꯃꯁ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯈꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗ ꯆꯥꯃꯁ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯊꯤꯟꯗꯠꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯏ ꯀꯥ ꯍꯦꯟꯅ ꯊꯣꯛꯄꯗꯒꯤ ꯈꯨꯗꯛꯇ ꯁꯤꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯏꯗ ꯃꯁꯥꯗ ꯏ ꯄꯨꯡꯇꯩ ꯇꯩꯔꯝꯃꯤ ꯃꯍꯥꯛꯇꯤ ꯀꯩꯁꯨ ꯊꯧꯁꯥꯔꯝꯗꯦ ꯃꯥꯗꯤ ꯃꯥꯒꯤ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀ꯭ꯂꯥꯏꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯈꯤ ꯑꯁꯣꯝꯗꯅ ꯎꯀꯤꯜ ꯔꯦꯅꯣꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯣꯛꯇ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯔꯦꯅꯣꯜꯒꯤ ꯃꯃꯥꯏꯗ ꯎꯞꯈꯤꯕ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯗꯨꯗ ꯑꯣꯛꯁꯤꯖꯦꯟ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯁꯤꯡ ꯑꯗꯨ ꯅꯤꯛ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯊꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯣꯛꯁꯤꯖꯦꯟꯁꯤꯡ ꯑꯁꯦ ꯉꯁꯥꯏ ꯄꯨꯡ ꯑꯃꯗ ꯆꯞ ꯆꯥꯅ ꯂꯣꯏꯈ꯭ꯔꯦ ꯀ꯭ꯂꯥꯏꯗꯅ ꯃꯥꯒꯤ ꯆꯥꯛ ꯄꯨꯡ ꯑꯃꯗ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯆꯞ ꯆꯥꯅ ꯄꯤꯔꯝꯕ ꯇꯥꯔꯕꯗꯤ ꯎꯀꯤꯜ ꯔꯦꯅꯣꯜꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯂꯝꯕꯁꯨ ꯌꯥꯏ ꯅꯤꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯏꯗꯅ ꯀꯣꯛ ꯐꯖꯅ ꯊꯥꯗꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯃꯍꯥꯛꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯊꯪꯗ ꯁꯥꯔꯥꯅ ꯅꯤꯛꯇ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯏꯗꯅ ꯃꯍꯥꯛꯀ ꯀꯥ ꯑꯃꯇꯗ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯂꯥꯏꯗ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟꯗ ꯊꯝꯈ꯭ꯔꯦ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟ ꯍꯥꯏꯕꯗꯤ ꯖꯦꯜ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯉꯝꯕ ꯃꯤ ꯑꯗꯨ ꯃꯥꯕꯨ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯇꯨꯅ ꯇꯣꯉꯥꯟꯅ ꯀꯥ ꯑꯃꯇꯪꯗ ꯃꯇꯣꯝꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ ꯃꯗꯨꯕꯨꯅꯤ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟ ꯍꯥꯏꯔꯤꯕꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯝꯕ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯗꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯤꯛꯄ ꯂꯦꯡꯕ ꯈꯣꯠꯄ ꯌꯥꯗꯕ ꯀꯥꯈꯨ ꯀꯥ ꯃꯆꯥ ꯑꯣꯏꯒꯜꯂꯤ ꯀ꯭ꯂꯥꯏꯗꯁꯨ ꯃꯇꯣꯝꯗ ꯃꯥꯒꯤ ꯄꯤꯛꯂꯕ ꯀꯥ ꯑꯃꯝꯕ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯟꯕꯒꯨꯝꯅꯁꯨ ꯇꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯛꯅ ꯀ꯭ꯂꯥꯏꯗꯄꯨ ꯃꯍꯥꯛꯀꯤ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟ ꯀꯥ ꯑꯗꯨꯗ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯏꯗ ꯅꯪꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯔꯦꯅꯣꯜ ꯑꯗꯨ ꯐꯪꯂꯦ ꯀ꯭ꯂꯥꯏꯗꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯥꯕꯗꯗꯤ ꯔꯦꯅꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯊꯦꯡꯅ ꯊꯤꯕ ꯐꯪꯉꯤ ꯍꯥꯏ ꯃꯥꯁꯨ ꯃꯗꯥꯎꯗꯤ ꯌꯥꯗꯦ ꯅꯤꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯎꯀꯤꯜ ꯔꯦꯅꯣꯜꯒꯤ ꯅꯨꯄꯤꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯍꯤꯡꯅ ꯐꯨꯝꯗꯨꯅ ꯊꯝꯈꯤꯕ ꯃꯔꯝꯅ ꯃꯍꯥꯛ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯈꯪꯂꯔꯣꯏ ꯀ꯭ꯂꯥꯏꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯃꯗ ꯑꯩꯁꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤ ꯑꯩꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯀꯅꯥꯝꯇꯅ ꯈꯪꯕꯤꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯈꯪꯕꯤꯕꯒꯤ ꯃꯍꯨꯠꯇ ꯔꯦꯅꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯗꯥꯔꯕꯤ ꯑꯃꯗꯤ ꯑꯦꯝꯁꯀꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯥꯔꯤꯕ ꯗꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯜ ꯑꯝꯇ ꯃꯈꯣꯏꯗ ꯐꯪꯈꯤꯗꯦ ꯅꯤꯛꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯂꯤꯕꯗꯨꯅ ꯀ꯭ꯂꯥꯏꯗꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯅꯈꯣꯏꯅ ꯍꯥꯠꯄꯅꯤ ꯅꯣꯏꯅ ꯑꯩꯒꯤ ꯆꯥꯛ ꯑꯗꯨ ꯊꯦꯡꯅ ꯄꯨꯔꯛꯄ ꯃꯔꯝꯅ ꯑꯩꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯍꯥꯠꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯈꯔ ꯈꯔ ꯉꯥꯛꯅ ꯆꯠꯂꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯏꯗ ꯅꯪꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯆꯥꯒꯤ ꯃꯤꯡꯗ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯅ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯀ꯭ꯂꯥꯏꯗꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗꯗꯤ ꯀꯩꯝꯇ ꯐꯥꯎꯔꯝꯃꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯣꯅꯥꯁ ꯑꯃꯗꯤ ꯅꯤꯛ ꯅꯨꯄꯥ ꯑꯃ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯖꯣꯅꯥꯁꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯊꯤꯕꯗꯒꯤ ꯊꯥꯏꯅ ꯀ꯭ꯂꯥꯏꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯊꯦꯡꯅꯔꯦ ꯃꯤꯑꯣꯏ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀ꯭ꯂꯥꯏꯗꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯃꯍꯥꯛꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯅ ꯐꯒꯅꯤ ꯖꯣꯅꯥꯁꯅ ꯅꯤꯛꯄꯨ ꯃꯤ ꯑꯃ ꯎꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ ꯃꯍꯥꯛ ꯁꯔꯀꯥꯔꯒꯤ ꯁ꯭ꯄꯥꯏꯅꯤ ꯁ꯭ꯄꯥꯏ ꯑꯗꯨꯅ ꯖꯣꯅꯥꯁꯄꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯥꯎ ꯇꯥꯕꯗ ꯀ꯭ꯂꯥꯏꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯀꯣꯛ ꯆꯥꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ ꯃꯥꯅ ꯄꯨꯂꯤꯁ ꯃꯌꯥꯝꯁꯦ ꯈꯔ ꯅꯩꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯖꯣꯅꯥꯁꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀ꯭ꯂꯥꯏꯗꯀꯤ ꯃꯔꯝꯗ ꯑꯈꯪꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯀ꯭ꯂꯥꯏꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯪꯒꯨꯝꯕ ꯁ꯭ꯄꯥꯏꯔꯥ
mahak karamba makhalgi spy no spy aduna khumlai Clyde hairiba nupa adudi spy nate spy oiribadi aini aduga Clyde hairiba nupa adudi ekhoi mayam dagi khwaidagi tonganba nupani leibak asida leiriba spy mayam asigi makhoina tawgadoriba aronba mission sing adu karamba mawongda karamna plan tawrakanda mission adu mai pakna pangthokani haibadu spy sing adu da takliba nupa adu Clyde ni samna hairabada Clyde hairiba nupa ase spy mayam gi mission plan tawriba nupa amani leibak asigi khwaidagi makok leiraba officer mayam na plan tawduna mission jangba matumda mai paktraba mission sing adu Clyde matomdana plan tawba matamdadi mission adu ilai na mai pakpa ngami Clyde na khwaidagi hainajaba mahaki plan tawbagi method asi masa sungyaw yawdana alapada leiba miyoi ama kanasu khangandana tumina hatpa asini nakoi aina hairiba wase tabada ngaklangbani Kmdwna masa yawdana alapada leiba mi ama halibano haiduna nakoina su Clyde ki profile paba matamda khanglamnagani Clyde hairiba nupa asi engineer ni mahangna mi ama hanana bu khonaba matamda sijenagadoriba pochei sing adu mahangna sajaba ngami masa matomdana masa gi makoktagi tholakpa pochei sing sijenaduna Pitribi asida wate lauraba miyoi kaya ama mahangna ilai na hatkibani maramaduna Clyde pu nakoina phajinduna thamle haiduna laithokpa tawganu Clyde hairiba nupa aduna khangdaba udaba amta leitabani nikna muhairai Clyde hairiba nupa adudi mahakti solitary confinement da leibani mahaka hana leminaremba jail da lebanu pa adu hatpadagi mahak matomda thamkhrabani hojikti spy aduna nokladuna hairai nakoina di mahakpu phajinduna thamle haiduna laithokli nakoina khangadabadi Clyde na tawriba thabak khodimak mahaki plan amagi makhada tawriba ngaktani nakoina Clyde pu phare haiduna chawthokjaribado nakoina phaba nate Clyde masa matomda masabu phanjabani aduga mahakna maga jail da punna leminaramba nupa adu hatuna solitary confinement da matomda leiriba adusu mahakna solitary confinement da matomda leningbagini masi punamak Clyde ki plan ngaktani mahakna mi haninge sauninge haiduna panghata hatpa nate Clyde ki plan ngaktani nikna hairai adu orabadi nangna hairiba wasing asigi matung inadi ekoina Clyde hairiba nupa ase phajinduna thamlabasu mana tawriba thabak sing adu ekoina lakshinduna thamba haibasidi oitok laroi asira adu orabadi kari tawba taribage spy aduna hairai Clyde na laman khumge khaliba miyoi sing adugi thawai kanba pamlabadi haujumak na sa chatuna solitary confinement da leiriba Clyde pu nomai kaptuna hatlu madu natrabadi Clyde na soidana ngamkhragani maramdi karigumba Clyde na mi ama hatke haina khankhrabadi mi adu sungsoi soidana siragadabani mathangi sinda nikna sarada call tawduna hairai sara Clyde hairiba nupa se yamna sathiba nupa waramme Clyde pu phajin ge hairabadi mahak pu solitary confinement da thamba asi haktana yaramdre maramaduna Clyde hairiba nupa se mafam asidagi yamna lapna leiba mi tadaba yelamada transfer tawnabagi damakta just Bruce ka meeting ama silo adugane sara nangsu nahaki boyfriend Chester hairiba nupa adugi manakta matam khara leiruro aduga akwai department da leba police gari emasu aigi yumda thaduna aigi yumge akoibada kana leiribage haduna question senaduna lehalu mathangi sinda Nick Jonas amadi just Bruce makoi hum wari sanaduna lerami Nick amadi Jonas na Clyde hairiba nupa si karamba makhalgi nupa no haiba mayek chengna just Bruce ta hairami adupu just Bruce na maram amta leitana mahakpu atopa jail amada transfer taw haibadi yaramde adubu Nick amadi Jonas na matam amada Clyde ki case ta chenakhiba miyoi sing adugi thawai kannanabagi damakta Clyde pu mafam asida thamdaba haibasina khwaidagi phaba oigani haiduna yamna kanna haijabadagi just aduna su mahangna thokpa maram ama yengduna Clyde hairiba nupa se mafam asidagi alapa mafam amada transfer tawnanaba mahangna semlage haiduna che amada sign torami tanja asida just Bruce ta phone ama lakhi just Bruce na su mahangna lakliba phone adu paikhatuna hello hairui adubu thangnaba mikupta phone adu pokhairakpadagi just Bruce kudakta shikhi oiriba matawasi ubada Nick amadi Jonas ti kibena masapumba thak nikhi mathangi sinda Nick na yamna sauna Clyde ki manakta lai aduga hairai Clyde nang ta sengna ngawrabra nangna hojik just phawba hatlabra Clyde na yam mong hadana hairai Nick ai punsida thengna kimba thodok sing aduna takpadi nai tadraba thodok adudi yamna thuna kawgali nai taba thodok adudi yamna thuna kawgande masi tabada Nick na muhairai nangi nupi amadi nangi nacha nupi gi damakta nangna miyoi khudimak hatuna laman khumge khalibra wahai ase tabada Clyde na yam sauna hairai aina tawriba thabak mayam se laman khumbani haina nangna khalibra Nick na muhairai laman khumba natrabadi nangna tawribado karino Clyde na yam sauna pakhom pirai aina karigumba laman khumge haina khalamba tarabadi sahi 10 gi mamangda noi mayamda laman khumlamani sahi 10 asida Nick nangna nungtigi pung 9 da office satpa nangi nupina amuk nangi nacha nupido pung 9 makhaida school da thiluba nakhoi emungi miyosingna tawriba thabak khodimak aina senaduna lakhibani sahi 10 asigi manungda aina laman khumge nakhoi bu hat ki khalamba tarabadi ngahana halamani wahai ase tabada Nick na yamna sauna makhya chiktuna hairai nangna aigi imung manungi miyoi ama sokhange haina hek khalakpa mikup aduda nangi aroiba mikupni Nick na mu makha tarai Clyde aina tawriba thabak asida mayamdagi aina khwaidagi hena haiba aina khwaidagi hena afaba ukilamani haiduna mayamna khanaribani
Clyde na muharai madudi nangna toriba thabado nangna thamoi singna tobagi natte thabak aduda nangi oijaba yengduna tobagini nangna case ngamgadaba case khanduna pai aduga case adu nangna maithigadabagi mami urakpa tarabadi nangna maral lairaba miyoi sing aduga deal tawduna nasagi case ngamna bohanai maral lairaba miyoi adubu dandi pinabadi hona khide haina degi nangna torokpa hainabi adu hojik phawba adum tawri nik na harai adudi Clyde nangna pami base karino Clyde na harai maral laire khanglaba miyoi amabu dandi piba ngamdaba judicial system asida ai lan tawba pami system asibu aina semdokpa pami nik na muk sauna harai nangna mi khara halaga system asibu semdokpa yagani haina khallibdo madudi lale nangi natung induna nangi thabak asida mateng pangliba miyoi adusu masagi maral ka matik chaba dandi soidana phangani wahe asi tabada Clyde na yamna chawthongna harai nik nang hojik phawba khangdriba male aibu mateng pangliba mi ase kanano haiba nik na muharai matamgi matung ina mahak pasu ekhoina soidana phagani masi matungda Clyde na yam mong hadana harai hayeng ayuki pung taruk ki mamangda engonda siriba iral sing ase punama koktuna aibu jel asidagi thadu u nik na harai thadok tragana nang gadauge haibano Clyde na nikta munna yengladuna harai karigumba hayeng aibu thadok taba tarabadi nakhoigi department aduda leiriba miyoi khudimak aina loina hatokani Clyde na police officer hatokani haiduna mayam mamangda phong na challenge lauthoklabanina Clyde amuk hana ahenba security ga loinana mahaki solitary confinement aduda pusilakhi Clyde pu makho makhut yoli punduna mahaki ka macha aduda purakhi mathangi sinda nikna mahagi makhara tabak toribi sarada phone tawduna harai Clyde hairiba nupasina mahakna jail manungda leina mapanda leiba haibadi jail mapanda leiba miyoi sing mahakna haningba matamda hatpa ngamlibase masina takpadi Clyde ki mateng pangba mi ama leire haibani Clyde pu mateng pangliba mi asi jail da leiba mi soidan oiramba yai maram aduna jail aduda tabak toriba miyoi khudimakki profile yengu makhoi ki background check tau mathangi sinda nik ki office da leiriba staff sing adu Clyde ki mateng pangliba mi adu kanano haiduna kothi thirami makhoi di mayum da phawba handre office da leiduna ahing tumdabi thabak surami nik amasung sara makhoi ani di Clyde na makhoi ki district asida leshin khiba building mapan adu kada da lebage haiduna kothi thirami nehak leiraga sara na yamna tapna nik ta hanglai nik chahi taragi mamangda nanga darviga tawna khiba dil adu hojik su nangna chummi haina khalibra wahang asida nik na harai sara matamaduda ekhoina tokibado ekhoi isagi ithau tokibani ekhoina isagi ithau tokiba maram aduna yoi ani adugi manungdadi ama sibagi chairak pikre aduga ama buna maralgi matungina chahi manga jail da lehen khibani maram aduna matamaduda ekhoina deal tokibado maduna khwaidagi chumba khongthang oiri sara na harai aidi matamaduda aina lokhiba decision ado tashengnamaki achumba decision la haiduna isai tomda wahang kaya hanjen hangjari sara na amuk sumakha tarai matamaduda ekhoina darviga deal tokhiba adu ekhoina mara laireba miyoi sing adubu jail da thamnanabagi deal tokhiba natabra haina khalli matamaduda ekhoina deal tokhiba adudi maya mamangda ekhoina case ngami uningbagi ekhoina deal tokhibra haina khalakle mathangi sinda ayuki pung taruk tarakadawre nikki office aduda thabak toriba miyoi sing adu ahing tumdaba makhai thabak tawjarabasu makhoigi mamangda theliba gari aduda yengduna lerami pung taruk hek taba matungda makhoida kari tholagadage khallubada makhoidi mamit hongdaba makhai gari da munna yengduna leinarami ngaihak thawai wana pung taruk taba ngairaba matungda matamgi matungina pung taruk su takre adubu makhoidadi kari su thudokpa kaimta tawkhidre masigi matungda nik na harai Clyde hairiba nupa asi mahak lai natte mahakna tawge khanba thabak khudimak tawba ngamgadaba natte mahak su ekhoi gumba icham jamba mi amani maram aduna nakhoi myamna pakhanariba do toklo hojikti ahing su tumdabi thabak tawraklabanina naim da chatuna ngahak pathanaruro aduga pung 10 gi mamangda amuk office asida halao asomdana Clyde te pung taruk taraba asi phawbada mahakpu thadoraktrabanina mahakna nikta haikiba tawgani haiba thaba adugi damakta mahakti yamna mathwai nungairamde mahakna mathwai nungaite haiduna su hanana mahakna plan tawkrabanina mahakna tawge khaliba thaba adudi adum tawba tabani asomdana nik amadi Jonas makhoigi office ta thabak tawminariba miyoi mayam aduga loinana makhoisu mayumda handanaba tholakhi makhoigi car parking aduda nik amadi Jonas wari sanaduna leiringaida makhoigi mamang thaduna chatkiba office ki staff kharadi makhoigi car da changduna mayumda chananaba car start tawba haunarakhi adubu makhoina hek car start tawruba matamdadi car singdo mathang bomb pokhairakhi nik ki assistant Sara gi car adusu nik ki mamangmaktada bomb pokhairakhi Sara su bomb pokhaiba aduda sikhi tamthiraba serial blast ki thodo asida nikka thabak tominaramba police officer taruk sikre mathangi sinda nikna crime scene da leiringaida officer ama laktuna nikta remote control ama pirakhi aduga harai remote control se season aduna athapa mafam amadagi bomb sing adu mathang manau naina pokhai halakpani
forensic ki nupa aduna so hairei mafam asida bomb plan tawramliba nupa aduna mahangna apamba haibadi mahangna pokhai hangi khanba kar khaktamak khanduna pokhai halami mahangna mafam asida leiriba miyoi khudimak hatke khalamba tarabadi mafam asida leiriba mi khudimak shiramba yabani adubu miyoi aduna akaknaba miyoi khara khaktamak hatke haiduna kar sing aduda bomb sing ado yamna haina singna fit tawrambani aduga khwaidagi ngakliba wafam amana mafam asida leiriba staff khudimakki karda bomb amam lo yaurami adubu nikki kardadi bomb amta yauramde masina taklibadi mafam asida bomb plan tawriba nupa asina hauji ki oinadi nik hairiba nupa asi hatpa pamde nik hairiba nupa asibu khwaidagi iloi loina hatpa pambagi oirambasu yai mathangi sinda mafam adugi counselor na nik amadi jonas bu korami aduga yamna thina chairami bomb pokhaibagi thawdo asi kanana tawbano haiba hauji khangle aduga bomb pokhai halamliba nupa asi hauji jail da leiriba miyoi amani hairubada kanana no thajagadoribase nakhoi amuk nathau tawba haitaba police amta leiramoy jonas na hairei Clyde hairiba nupa se yamna singba mini mahangna handak tawrokliba thabak singa se mahangna sahi 10 changna plan tawraga tawrokpa thabak ngaktani nik nasu amu hairei Clyde na jail da lejaba tarabasu mahakpu mateng pangba mi amadi leiri mapanda counselor duna yamna sauna hairei nakhoi na hairiba wasing ado ai taning dene nakhoi se mafam asibu ngak senanabagi damakta thamlibo officer ngaktani Clyde na hena singba heli Clyde ki mateng pangba mi ama lei haiduna nakhoi na excuse thiduna leire nasagi na thau mara leiba mi phabagi mahuta counselor na hairei hojik praja singna kinariba si phananabagi damakta asumna praja da hairo bomb pakai halamliba miyoi adu masak khangle bomb pakai haliba miyoi adu phananaba ekhoi yam kana khonari haina khabar da tv da loina broadcast tawkhro adugane khwaidagi maru oina Clyde ki case asi athuba matamda loishilu mathangi sinda nik na mahaki machanupi amadi mahaki nupi adubu mahaki nupi mapamda matam khara leiru cho haiduna thadokhi masigi matungda police gari ani na guard tawduna nik ki macha amadi mahaki nupi bu mapam adudagi pukhi mathangi sinda nik na Clyde pu jail mapanda kauthoi aduga makhut penba makai Clyde ta phutharami masigi matungda nik na Clyde ki makhori me laduna hairei mara lejadraba miyoi taruk adu halaga nangi laman khumningbagi apamba adu koklabra sahi 10 gi mamangda aiga darviga deal lama tonaki haibagi damakta nangna sauri karigumba aina matamaduda darvi ibani deal taramdaba tarabadi makhoi sing aduga aiga court ta soidana mayok naramgani matamaduda ekhoi maithiramba suyai karigumba ekhoina case aduda maithi hoba tarabadi em sairiba nupa adusu sibagi cherak phanglamoy aduga mara leiba darvisu mara leitaba miyoi amagumna mahaksu jail da leiramoy madura nangna pamlibase Clyde na hairei matamaduda nangna aigi awaba khangkhide matamaduda nangna mara leiriba miyoi punamak dandi pige haiduna khankhide makhoi sing aduga case thengnage haina phau khankhide karigumba matamaduda nangna case thengnaduna maithiramba tarabasu ekhoigi araiba pangal loksing hauna lingjel puthokduna case adu thengna khi haiduna maithi jarabasu maya mamangda ngak wangna haigatuna chalamgadabani nangna matamaduda aigi damakta maithi jarabasu case thengna biramba tarabadi aigi iraibaknani laibakta tamlambanani khanduna ai hinglambasu yabani adubu masipunu maki onna teinabada nangdi case adu loirakpa matamda darviga nokladuna handshake phawa tonakhi adugane nek masimasu khango ngarang sikhiba miyoi taruk ado maduda aigi plan haubada ngairibani masigi matungda aina kari taropage haibadu yengu mara lairiba miyoi mabu dandi piba ngamdaba ekhoige law and order ngakliba miyoi sing asida aina kari taropage haibadu nangsu yengkho mathangi sinda laikhidraba police taruk adugi aroiba mathau mangam tawnabagi damakta mafam aduda thabak tominaramba police mayam amasu question duna lerami laikhidraba miyoi sing aduda makhoina katkadaba ikai khumnaba sing kalamlaba matungda mayam wari chanaduna lerami nik ki boss oriba jonas aduna hairei nik ekhoige imangda mara lejadraba ungi asa kaya leiriba officer mayam ama sikhiba ase sahi 10 gi mamangda ekhoina mara leireba miyoi ama sibagi chairak pina bo khonaba matamda mara leireba miyoi amadi ekhoina thadokpa takhi matam aduda ekhoina tawkhiba phatraba thabak aduna asigi laibak thireba thodo asi thokhalakpra haina khalli nik na hairei hojik tholiba thodo asidi hanagi thodo aduga mari kemta leinade masidi angawa mi amana tawba thabakni nik ki boss oriba jonas na yamna ningamdana hairei nik nangna hairiba wadubu nasa phawak thajaba ngamlibra mathangi sinda lakliba police singado magi car da tongduna police department tamna halakhi makhoina leiriba cemetery adudagi gari tamna thodorakpa matamda makhoigi nakanda nongmai amadi rocket launcher matik chana haplaba robot amana thoriba gari singadu manakta tamna changsilakliba adudi kanamtana uramde robot adu alapa mafamdagi nupa amana control tawduna gari sing adugi manakta thaujilaklibani mathangi sinda robot adudagi electromagnetic blast ama kapthorakhi masigi matungda thoriba gari sing adu chap lepkhi electromagnetic blast asi kapthorakpa matamda electronic device khodimak loina chakhegadoribani loina fail oidoini masigi thangnaba mikupta nik ki boss jonas na tongliba gari aduda robot adudagi machine gun lepalitana kapthorakhi
Nick mamit mamangda mahaki nungshiraba boss adu hatkiba matamda mahak karisu upai leite yengduna leiba natana nomaina palaba gari manungda Jonas ti nomaina panbadagi yamna sathina soktuna leiriba phiba madu ubada Nick na chenchinduna Jonas ki mateng pange tabi adu mahak lakminariba miyoisingna Nick pusu phajinduna thamki Jonas ki manakta changanu haiduna asumna mukna ringai tanja asida robot adudagi rocket launcher amasu Jonas na tongliba car aduda kapsilakhi masi matungda Jonas ki car adu pokhaikhi Mathangi chinda counselor na Nickta yamna thina chairami aina nangwanda Clyde ki case asi yamna thuna loshelu haiduna yamna chechinna sinakhiba natra aduga aina sinakhiba wadagi ona tenabada jail da leiriba miyoy amana Kmdwna Jonas bu hatkhiribano Nick na counselor aduda hairei aishu thabakta gi patharage counselor aduna hairei Nick nangonda nupa amana singnarakle haiduna nangna nupa ama oina singnarakliba mi adu mayoknabagi mahutta mai leiduna chenba aduna nahaki paukhom oigadoribra Mathangi chinda counselor aduna Jonas ki mahut sinduna Nick na thabak tawro haiduna order tawrami masiga loinana Nick pusu anwba position aduda mathau phajana tawgani haiduna wasak laurami Mathangi chinda counselor aduna mahaki makha thaba officer sing korami aduga emergency meeting ama tawrami counselor aduna hai thokliba irang asina maram oduna angang kanamta school chanadre mi kanamta yumdagi mapa thokpa ngamnadre maram aduna ekhoigi district asi aina emergency lautholabani maram aduna ekhoigi city asi mikup asidagi lockdown leirabani ekhoigi city asi gi manungda mi kanamta police ke ayaba yaudana mapan thokpa yaroi aduga ekhoigi city manung asidasu mitop kanamta changlakpa yaroi police ke ayaba yaudana lambi khudingda checkpost amamam semo khulai matik chana paiba police personnel singna ahing nungdang khaktaba makhai 24 hour ngaktuna legadabani Ekhoigi district asida leiriba police personnel sing asi mathawna kyam leibage haibadu utkadabani Ekhoigi district asida leiriba miyoi kharana mi amana toningbada tawba ngami khaliba wakhal sing ado kokhangadabani makhoida phawriba akiba sing ado koknanabagidmakta police ki thawna asi utpa tangai phade Mathangi sinda counselor no order torokpa matung ina lambi khuding police ki gari na wai chaikre mafam khudingda police ki checkpost sing set up tawkhre asomdana Nickti Clyde ki macha amadi mahaki nupi lekhidabagi case aduda chenakhiba photo amadi evidence sing adu amuka hana yamna kupthana yengduna lerami Clyde ki macha amadi mahaki nupina yamna michi chadana phatraba nupa sing aduna orpina beiraba matungda hathkhibagi photo sing adu urubada Nick su hojikta phawrakle mahaki thamoida matam aduda Clyde ki thamoida kayamu yamna chaklamgani haibado Mathangi sinda Sarah gi boyfriend oiramba Chester hairiba nupa aduna Nickta email ama tharakki Sarah gi boyfriend Chester na tharakliba email aduda Sarah na hinglingai matamda Clyde na kanasu khangandana tumina leshinduna thamkhiba building sing adu thibada sijanagadaba document sing oirami document sing adu sijanaduna Clyde na karamba mafamda magi building sing leshilibano haibadu Nick na su khangki Mathangi sinda Nick mi lenedaba ahangba building amagi mamangda leptuna lerami mahaki mamanaba police officer ama lakhi police officer aduna hek yorpaga Nick ta hairei mapam asida leiriba building asibu Clyde kirane Nick na manakta leiramba iron bar ama paiduna hairei manungda kari lebiga habdu yenglusilao masigi matungda thongno liba building adu thong phakairami aduga building adu manungda makhoi ani changlakhi Clyde na leshinduna thamleba building asi hauji Clyde na leiriba jail adugi hek mamangda leba building ni maram aduna ni building asida Nick amadi mahaki mamanaba aduna thong pakaiduna manungda kari leibage haiduna yengba changlibado mathangi sinda Nick amadi mahaki mamanaba aduna building manung aduda kari leibage haiduna koithi thirami ahanba yengbadadi building adu matam kuina sizinadana leraklaba building mali sizinaba yadraba poche singna paiduna leiba mafam mali aduba building adugi kachin waida dambur ama kupsinduna leiriba adu hangtokluba matamdadi dambur adugi manungda car ama yaurami car adu ubada Nick na hairei aigi yumda darbi hatpagi video deliver toramba nupa aduna thorakkiba car aduni masidi matungda makhoi ani na car adugi manakta changshinduna yengluba matamdadi car adugi manungda kemta yauramde Nick na car adu thong hangdokluba matamdadi car adu masa matumda mathakta thangkalakhi car adu masa matumda mathakta thangkalakpana car adugi makhada leiriba surung amagi changpham oiriba yamna chawba ahoba dusu urakhi Mathangi sinda Nick amadi mahaki mamanaba aduna surung adugi changphamduda makha kumtharakhi makhoin makha kumtharakpa matamdadi leinungda yamna sangba tunnel ama leiramme tunnel haibadi leinunggi lambi haibani Nick amadi mahaki mamanaba aduna makutta nongmai amamam paiduna tunnel aduda sumsum changlakhi tunnel aduda manung khara changchalaba matamda tunnel adu sumsum lauthorakhi tunnel adugi khwaidagi pakpa jaga aduda masing yamlaba bom remote control sabada sijinagadaba potchai radio amadi atai kuchu khulaina chingba mayam amasu paiduna leiramliba potchai sing adu ubada Nick amadi mahaki mamanaba officer adudi ngakpana loikre akibesu phawrami Nick amadi officer aduna tunnel aduda sumsum lakpa matamda tunnel adugi aroiba saruk adu yoksilakhi adubu makhoina tunnel adugi aroiba saruk yoksilakpa matamdadi tunnel sing adu tongan ba lambi kaya amada amuk khaidoklami tunnel achauba adudagi khaidorakliba lambi macha amada Nick na changchinduna yenglui lambi adugi aroiba sarukta hong macha ama palami
Nick Mamana officer aduna hong machadu hangdoktuna ka adu da changlakhi adubu ka adudi icham chamba ka oiramdre Clyde pu phajinduna thamliba mahaki solitary confinement gi ka khu ka machadu oirami laibak phabadi Nick amadi makhoi ani na lakpa matamda Clyde ti mahaki ka manung aduda lairamde Nick na sunga sai tanel achoba amadi khaidorakhiba lambi macha macha sing adugi aloibada leiriba thong macha sing adu hangdoktuna yenglaba matamdadi jail aduda leiriba solitary confinement oigadoriba ka akhuba ka macha sing aduga Clyde na mahaki building makhadagi jail tamna liba tanel aduga loina samna duna lerame Nick amadi officer aduna solitary confinement oiriba ka khudimak changduna yenglui adubu jail manung dadi Clyde leramdre machina takpadi Clyde hairiba nupa asina mahak masa jail da lejarabasu mahakna jail dagi thongningba matamda thokpa yananaba chahi 10 changna plan tawre haibani Clyde na mahaki plan matung ina jail adugi mamangda leiriba building ama leire building adudagi tanel ama tawduna jail aduda leiriba solitary confinement oigadoriba ka sing aduga tanel aduga loina samnakhi masigi matungda Clyde na mahak solitary confinement da leinabagi damakta mahaka jail ka amatada leminariba nupa adu mahakna maram kaisu leitana hatkibani masigi matungda Clyde pu solitary confinement ka amada thamki adubu solitary confinement ka sing adudi mahakna semkiba tanel sing aduga samnabanina Clyde na thoningba matamda jail dagi thoktuna mahakna haningba mi khudimak hatlibani mathangi senda Clyde hariba nupa adu district adugi councilor na leiba office aduda no moscow sweeper saduna changlakhi mahakna changlakpa matamda mafam adugi security guard na no mos nang amuk laaba ngasidi yam thengi kedorage hanglakhi masina takpadi Clyde masak lotuna matam kayagi mamangdagi mafam asida masak lotuna thabak tawbami saduna leire haina takpani masimaknani mahak puhe ubamaktada mafam adugi security guard aduna mahaki maming khangliba mathangi senda councilor adugi office mamangda leiriba security guard sing aduna no mos saduna lakliba Clyde pu check tawrami mahakna purakliba pochai sing adusu pulap check tawduna loiraba matungda Clyde su building adugi manungda changnanaba ayaba pirami asomdana Clyde ki tanel manungda leiriba Nick amadi mahaki mamanaba officer ani aduna Nick na tawram leba tanel aduda kari leiribage haduna kothi thirami tanel aduda ka achawa amada computer mayam lerami adubu computer sing adu icham chamba computer eramdre computer aduga jail manungda amleba CCTV camera sing aduga connect tawbo oiramle masina takpadi jail manungda kari thokli kari tawribage haibasi Clyde na loina khange haibani computer sing adugi mamangda Clyde na sizinariba nomos ki identity card adusu thengnarami Nick su khangle hauji Clyde kadai da leiribage haibase asomdana Clyde ti mahangna hanadagi hauna councilor gi office aduda lochinduna thamlamba bomb sabada sizinnagadoriba material sing adu puthoktuna mafam aduda bomb ama sarami aduga bomb adubu lochinduna thamnami masigi matungda Clyde mafam adu thadoktuna yamna thuna halakhi mahakti kari su khangjadaba saduna mahaki tanel fauduna jail manung aduda changkhinabagi damakta mathangi senda Nick amasung mahaki officer adusu councilor aduna leiriba office adu yoksilakhi Nick na luchingduna mafam aduda leiriba security guard sing aduga loinana building adugi mafam khuding kachin khuding changduna bomb kadada lebage haduna kothi thirami building adugi kachin koya kothi thirabasu bomb adu kadada lebage haiba thiba phanglamde mamaida councilor amadi atay atopa official singi meeting tawpham oiriba conference room aduda thariba achawa table adugi makhada suitcase ama leiribadu urami mathangi sinda police department gi bomb squad khara kauduna suitcase adu hangto halami suitcase adu hangto luba matamdadi suitcase adu gi manungda chemical khara na punsinduna saba bomb ama yarami bomb asiga loinana bomb asibu trigger tawdoriba mobile ama yorami bomb asi uba maktada bomb squad ki nupa adun hairei mafam asida leremleba bomb asi icham chamba bomb nate masi kok yana thadaduna sarak bom ni bom asibu thamlamliba nupa aduna mahakna bom asi pokhai haningba matamda pokhai hanba yai suitcase asigi manungda yawriba phone asida ring ama lakpa matamda second kunthra gi manungda bom asi sungsoi choidana pokhai rakani police officer amana hairei mafam asida leiriba miyoi khudimak building asi thadoktuna chatkhro haina order tawrasi mafam asida mi kanamta lehelagumse Nick na hairei adu hekta tawba yakhiroi nangsu khangliba aduni Clyde na mahaki ka aduda lehoriba computer sing aduda samhoriba CCTV camera sing adugi matengna ekhoina mafam asida tawriba thabak khudimak mahakna soidana uramgani arigumba ekhoina mafam asida koilang langduna kochen chenarabadi Clyde na su sungsoi soidana khanglagani mahakna thamlamliba bom adu ekhoina thengna khre haibase madu eba tarabadi Clyde na khudak asida bom asi activate tawroktuna ekhoi mayam amadi mafam asida leiriba miyoi khurimak hananaba plan tawrakani maram aduna mafam asida bom lerame haibase mi kanamta khanghan bayade mafam asida leiriba miyoi singase amamam ani ani khata mafam asidagi yamna ingna tapna mapanda thohan khinaba chinsi Nick na amuk wakhal nga khallaba matungda hairei mafam asida leiriba bom asi Kmdwna sizinagani haiba ai khangle mathangi sinda councilor dugi conference room da councilor amadi mahaki makha thaba official singna meeting tawriba adu Clyde na mahakna thamlamleba CCTV camera sing adugi matengdagi meeting aduda kari wa hainari meeting aduda kana yauri haibadu mahakna loina khanglami masigi matungda Clyde na mafam aduda thamlamleba bom adubu trigger tagodoriba phone adusu puduna lakhi mahaki wakhaldadi mahakna ngamle mahakna mai pakle khaladuna nofe su torami
ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯂꯥꯏꯗ ꯃꯍꯥꯛꯀꯤ ꯇꯅꯦꯜ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯃꯍꯥꯛꯀꯤ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯅꯤꯛꯅ ꯃꯍꯥꯛꯄꯨ ꯀꯥ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯏꯗ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯂꯥꯏꯗꯅ ꯌꯥꯝ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯛꯏ ꯅꯤꯛ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯄꯥꯟꯗ ꯂꯩꯕ ꯃꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯐꯥꯕ ꯉꯝꯖꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯝꯃꯒꯅꯤ ꯅꯪꯁꯨ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯏꯗ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯅ ꯀ꯭ꯂꯥꯏꯗ ꯅꯪꯅ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯕꯨ ꯅꯪꯅ ꯑꯄꯪꯕ ꯁꯤꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯅꯪꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯦ ꯀ꯭ꯂꯥꯏꯗꯅ ꯑꯃꯨꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯍꯤ 10 ꯍꯦꯟꯅ ꯆꯪꯅ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯏꯗ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯎꯅꯤꯡꯂꯤꯕ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯈꯪꯂꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯔꯨꯜꯁꯤꯡ ꯑꯁꯤ ꯄꯔꯐꯦꯛ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯂꯦ ꯑꯩꯈꯣꯏꯁꯨ ꯌꯥꯖꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯅꯨ ꯇꯣꯛꯂꯣ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯈꯨꯝꯂꯛꯏ ꯅꯈꯣꯏ ꯈꯔ ꯈꯛꯇꯅ ꯈꯪꯕꯒꯤ ꯋꯥꯅꯤ ꯑꯌꯥꯝꯕ ꯃꯤꯅꯗꯤ ꯔꯨꯜ ꯑꯁꯤ ꯀꯝꯗꯧꯅ ꯆꯂꯥꯏꯔꯤꯕꯅꯣ ꯔꯨꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯗꯕ ꯔꯨꯜꯅꯣ ꯍꯥꯏꯕ ꯀꯅꯥꯝꯇꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯨꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯔꯨꯜꯅꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯂꯣꯁꯤꯡ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯅꯔꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯂꯥꯏꯗꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯂꯤꯕ ꯕꯣꯝ ꯑꯗꯨ ꯇ꯭ꯔꯤꯒꯔ ꯇꯧꯒꯗꯧꯔꯤꯕ ꯀ꯭ꯂꯥꯏꯗꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯝꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯏꯗ ꯍꯧꯈꯤꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯧꯒꯗꯧꯔꯤꯕ ꯗꯤꯁꯤꯖꯟ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯂꯥꯏꯗ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯅꯨ ꯍꯧꯖꯤꯛ ꯅꯪꯅ ꯂꯧꯒꯗꯧꯔꯤꯕ ꯗꯤꯁꯤꯖꯟ ꯑꯁꯤꯅ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯀ꯭ꯂꯥꯏꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯤꯛ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯗꯤꯜ ꯑꯃ ꯇꯧꯈꯤꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯤ ꯍꯥꯠꯄ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯒ ꯑꯃꯨꯛ ꯍꯟꯅ ꯗꯤꯜ ꯇꯧꯔꯔꯣꯏ ꯀ꯭ꯂꯥꯏꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯩꯗꯗꯤ ꯅꯤꯛ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯅꯤꯡꯕ ꯋꯥꯍꯩ ꯑꯗꯣ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯦ ꯑꯩꯅ ꯆꯍꯤ 10 ꯆꯪꯅ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯑꯔꯦꯝꯕꯗꯗꯤ ꯇꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯂꯥꯏꯗꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯐꯝꯂꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯂꯤꯕ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯤꯒꯔ ꯅꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯛꯅ ꯑꯃꯨꯛ ꯈꯥꯝꯂꯛꯏ ꯀ꯭ꯂꯥꯏꯗ ꯑꯩꯅꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯒꯅꯨ ꯍꯧꯖꯤꯛ ꯅꯪꯅ ꯂꯧꯒꯗꯧꯔꯤꯕ ꯗꯤꯁꯤꯖꯟ ꯑꯁꯤꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯀ꯭ꯂꯥꯏꯗꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯛ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨ ꯃꯁꯤꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯕ ꯊꯕꯛꯅꯤ ꯑꯩꯅ ꯇꯧꯗꯅꯗꯤ ꯇꯣꯛꯂꯔꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯏꯗ ꯅꯪꯁꯨ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩꯅꯁꯨ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯃ ꯂꯩ ꯑꯩꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪꯅꯁꯨ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯂꯥꯏꯗꯅ ꯃꯍꯥꯛꯀꯤ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯤꯒꯔ ꯑꯗꯨ ꯅꯝꯂꯝꯃꯤ ꯃꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯤꯛꯁꯨ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯄꯥꯜꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯏꯗ ꯅꯪꯅ ꯍꯧꯖꯤꯛ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟ ꯑꯗꯨꯅ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯂꯦꯞꯈ꯭ꯔꯕꯅꯤ ꯁꯦꯀꯦꯟ 15ꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯝꯕꯒꯦ ꯍꯥꯏꯕꯗꯨ ꯅꯁꯥꯅ ꯈꯪꯖꯔꯒꯅꯤ ꯍꯥꯏꯔꯝꯃꯒ ꯅꯤꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤ ꯀ꯭ꯂꯥꯏꯗꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯅꯦꯜ ꯑꯗꯨꯒ ꯁꯝꯅꯕ ꯊꯣꯡ ꯑꯗꯨꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯛꯈꯤ ꯀ꯭ꯂꯥꯏꯗ ꯃꯍꯥꯛꯀꯤ ꯀꯥ ꯃꯆꯥ ꯑꯗꯨꯗ ꯃꯃꯥꯡꯗꯁꯨ ꯃꯅꯤꯡꯗꯁꯨ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛ ꯆꯦꯟꯊꯣꯛꯐꯝ ꯂꯩꯈꯤꯗ꯭ꯔꯦ ꯀ꯭ꯂꯥꯏꯗꯅ ꯇ꯭ꯔꯤꯒꯔ ꯅꯝꯈꯤꯕ ꯑꯗꯨꯅ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀ꯭ꯂꯥꯏꯗꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗꯒꯤ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯕꯣꯝ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯂꯥꯛꯈꯤ ꯀ꯭ꯂꯥꯏꯗꯅ ꯐꯃꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯕꯣꯝ ꯑꯗꯨ ꯀꯤꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯦ ꯕꯣꯝ ꯑꯗꯨ ꯂꯧꯊꯣꯛꯄꯁꯨ ꯌꯥꯈꯤꯗ꯭रे ꯀ꯭ꯂꯥꯏꯗ ꯆꯦꯟꯐꯝ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯂꯥꯏꯗꯁꯨ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ ꯀ꯭ꯂꯥꯏꯗ ꯃꯍꯥꯛꯀꯤ ꯂꯦꯝꯍꯧꯔꯤꯕ ꯁꯦꯀꯦꯟ 10 ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯁꯥꯈꯤꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯕꯣꯝ ꯑꯗꯨ ꯇ꯭ꯔꯤꯒꯔ ꯇꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯌꯥꯝꯅ ꯀꯟꯅ ꯆꯥꯛꯂꯛꯈꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯩꯅ ꯄꯨꯡꯆꯥꯛ ꯆꯥꯛꯂꯛꯂꯕ ꯑꯗꯨ ꯐꯥꯎꯕꯗ ꯀ꯭ꯂꯥꯏꯗ ꯃꯆꯤ ꯂꯦꯛꯂꯝꯗꯦ ꯃꯆꯥꯅꯨꯄꯤꯅ ꯁꯥꯔꯝꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯗꯨ ꯌꯦꯡꯗꯨꯅ ꯐꯝꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀ꯭ꯂꯥꯏꯗꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯕꯣꯝ ꯄꯣꯈꯥꯏꯔꯛꯈꯤ ꯀ꯭ꯂꯥꯏꯗꯀꯤ ꯀꯥꯗꯒꯤ ꯄꯣꯈꯥꯏꯔꯛꯂꯤꯕ ꯕꯣꯝ ꯑꯗꯨ ꯅꯤꯛꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯝ ꯆꯠꯈꯤ ꯀ꯭ꯂꯥꯏꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯥꯏꯟꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯗꯟꯗꯤ ꯄꯤꯈꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯃꯈꯣꯏꯕꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯔꯠꯇ ꯄ꯭ꯔꯨꯐ ꯇꯧꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯗꯟꯗꯤ ꯀꯩꯝꯇ ꯐꯪꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯒ ꯗꯤꯜ ꯇꯧꯅꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯕꯨꯅ ꯖꯦꯜꯗ ꯂꯩꯍꯟꯈꯤ ꯀ꯭ꯂꯥꯏꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯂꯕꯁꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯤꯛꯀꯤ ꯃꯤꯠꯌꯦꯡꯗꯒꯤ ꯌꯦꯡꯕ ꯇꯥꯔꯕꯗꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯥꯏꯟ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯗꯟꯗꯤ ꯄꯤꯕ ꯉꯝꯗꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤꯗꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯐꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯤꯜ ꯑꯗꯨ ꯇꯧꯈꯤꯕꯅꯤ ꯅꯤꯛ ꯑꯃꯗꯤ ꯀ꯭ꯂꯥꯏꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯔꯤꯕ
Warep amadi makoina tawkhiba thabak sing asida Nick amadi Clyde makoi ni gi marakta kanana hena khwaidagi chumbage hang asiga loinena ngasigi di matang asida loisinjari aikhoi gi channel asibu nungsibiduna wari tabiriba singbu amuka hana thagachari channel asibu nungsibiduna like comment share amadi subscribe tawbikiba singbusu amuka hana thagatpa phongdokchari